ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯑꯔꯤꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯁꯪꯕꯥꯅꯕꯤ ꯃꯈꯣꯏꯒꯤ ꯇꯨꯂꯁꯤꯕꯣꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯅꯨꯃꯤꯠ ꯀꯧꯕ ꯏꯁꯣꯔ ꯃꯉꯣꯟꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯆꯪꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯦ ꯅꯨꯃꯤꯠ ꯀꯧꯕ ꯏꯁꯣꯔ, ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯤ ꯅꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯕꯗꯤ ꯕꯣꯔꯁꯦ ꯁꯣꯏꯗꯅ ꯄꯤꯕꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯗꯤ ꯅꯍꯥꯛꯅ ꯇꯥꯕꯤꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯁꯦ ꯁꯛꯁꯨ ꯌꯥꯝꯅ ꯊꯤ, ꯏꯁꯥ ꯏꯔꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯍꯟꯕꯤꯗ꯭ꯔꯤꯕꯔꯣ? ꯀꯔꯝꯕ ꯅꯪꯒꯤ ꯊꯃꯣꯏꯅꯣ ꯅꯨꯃꯤꯠ ꯀꯧꯕ ꯏꯁꯣꯔ? ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯖꯕ ꯇꯧꯗꯅ ꯅꯨꯄꯥ ꯑꯃꯇꯪꯗꯤ ꯊꯤꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯑꯄꯩꯕ꯭ꯔꯥ ꯑꯆꯨꯝꯕ꯭ꯔꯥ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯃꯠꯇ ꯇꯥꯕꯤꯗꯦ꯫ ꯃꯤꯒꯤꯅ ꯌꯦꯡꯕꯤꯌꯨ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯔꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯅꯪ ꯌꯥꯝ ꯐꯠꯃꯟꯗꯦꯀꯣ ꯅꯨꯃꯤꯠ ꯀꯧꯕ ꯏꯁꯣꯔ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯁꯟ ꯁꯦꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯇꯪꯗꯤ ꯊꯦꯡꯅꯍꯟꯕꯤꯌꯨ꯫ ꯃꯁꯤꯗꯅꯤ ꯑꯩꯍꯥꯛꯅ ꯄꯥꯝꯖꯕ ꯍꯥꯏꯕꯕꯨ꯫ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯄꯨꯡ 3-4 ꯆꯪꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯑꯗꯨ ꯎꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯍꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯐꯪꯅꯕ ꯋꯥꯀꯠꯄꯗꯨꯕꯣ? ꯇꯥꯁꯨ ꯇꯥꯕꯤꯗ꯭ꯔꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯥꯏꯗꯅ ꯋꯥꯀꯠꯂꯤꯕꯅꯣ? ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯏꯟꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯅꯌꯨꯝ ꯑꯗꯣ ꯄꯥꯅꯤꯡꯂꯤꯕꯅꯤꯅꯦ ꯍꯥ? ꯁꯛꯇꯥ ꯐꯤꯕꯝꯃꯛꯅꯦ ꯁꯕꯥꯟꯃꯛꯅꯦ ꯁꯥꯃꯨ ꯐꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯐꯪꯁꯨ ꯐꯪꯂꯔꯣꯏꯗꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯏꯗ ꯈꯨꯔꯨꯝꯂꯒ ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯕꯅ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇꯤꯅꯦ ꯁꯦ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯑꯁꯦ ꯃꯕꯨꯛ ꯂꯥꯝꯕꯅ ꯃꯦꯃꯥ ꯃꯦꯃꯥ ꯈꯣꯡꯕ ꯍꯧꯔꯛꯑꯦ꯫ ꯑꯗꯨꯅ ꯂꯥꯛ ꯂꯝꯄꯥꯛ ꯑꯗꯨꯗꯅꯦ ꯑꯝꯇ ꯍꯣꯏꯗꯣꯛꯑꯒ ꯊꯅꯝꯃꯨ ꯂꯥꯎ꯫ ꯃꯃꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯁꯪꯕꯥꯅꯕꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯃꯃꯥꯗ ꯐꯤ ꯀꯥꯝꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯦꯍꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯀꯔꯤ ꯃꯤꯠꯌꯦꯡ ꯆꯥꯌꯦꯡꯅꯣ ꯍꯥ? ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯂꯛꯀꯅꯨ꯫ ꯅꯁꯛ ꯅꯁꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯊꯥꯏꯅꯒꯤ ꯎꯃꯪ ꯋꯥꯃꯪꯗ ꯅꯨꯄꯥ ꯅꯍꯥꯒ ꯐꯥꯔꯒ ꯊꯝꯃꯤ ꯍꯥꯏꯅꯕ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯥꯏꯕꯗꯣ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯐ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ? ꯏꯃꯥ, ꯅꯪꯃꯛꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯤꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯍꯥꯏꯔꯝꯗꯣꯏꯅꯣ? ꯂꯥꯏ ꯉꯥꯛꯇꯪ ꯊꯋꯥꯏ ꯆꯪꯅ ꯈꯨꯔꯨꯝꯖꯕꯁꯤ ꯐꯥꯎꯕꯗ ꯌꯦꯛꯈꯥꯏꯕꯒ ꯊꯤꯡꯒꯥꯏꯕꯒ ꯃꯁꯤꯃꯛꯅꯅꯤ ꯑꯩꯅ ꯃꯪꯒꯣꯜ ꯑꯣꯏꯗ꯭ꯔꯤꯁꯦ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯅꯨꯄꯥ ꯐꯪꯗꯕꯒꯤꯕꯨ ꯂꯥꯏꯗ ꯋꯥꯀꯠꯅꯕ ꯍꯧꯅꯕ꯭ꯔꯣ? ꯅꯍꯥꯟꯋꯥꯏ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯇꯥꯈꯤꯕ꯭ꯔꯣ? ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯋꯥ ꯏꯟꯗ꯭ꯔꯕꯗꯤꯅ ꯑꯗꯨꯒꯨꯝꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯛꯀꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯅꯠꯇꯦ, ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔꯕꯤ, ꯅꯨꯄꯥꯁꯨ ꯅꯠꯇꯕ ꯅꯨꯄꯤ ꯅꯪꯕꯨ ꯀꯅꯥꯃꯛꯅ ꯍꯧꯖꯤꯛꯄꯨ ꯂꯧꯕꯤꯗꯣꯔꯤꯒꯦꯕ? ꯂꯤꯕꯗ ꯀꯛ ꯀꯛ ꯂꯥꯎꯔꯕꯤ, ꯈꯨꯃꯨ ꯐꯥꯎꯔꯕꯤ ꯅꯪꯕꯨ ꯍꯅꯨ ꯍꯟꯊꯤꯅ ꯐꯥꯎꯕ ꯄꯥꯝꯕꯤꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯅꯧꯔꯤꯉꯩ ꯑꯗꯨꯗꯗꯤ ꯅꯁꯛ ꯅꯆꯨ ꯑꯗꯨꯝ ꯃꯨꯖꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯌꯦꯡꯕ ꯌꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯑꯗꯨꯅꯒ ꯐꯕꯅꯦ, ꯀꯨꯆꯨꯅꯒ ꯃꯨꯕꯅꯦ, ꯏꯔꯣꯏ ꯂꯥꯕꯗꯣ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯅ ꯐꯥꯎꯕ ꯐꯖꯅ ꯎꯕ ꯉꯝꯗ꯭ꯔꯕ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯤꯅꯗꯤ ꯀꯔꯤ ꯀꯔꯝꯕ ꯁꯛꯇꯝꯗꯣ ꯎꯔꯝꯒꯅꯤ? ꯏꯁ, ꯑꯗꯨꯒꯗꯤ ꯅꯨꯄꯥ ꯑꯃꯠꯇꯒ ꯎꯕ ꯌꯥꯗꯕꯤꯒ ꯇꯧꯔꯗꯅ꯫ ꯍꯩ, ꯏꯀꯥꯏꯕ ꯈꯪꯉꯨꯀꯣ ꯅꯪ, ꯏꯀꯥꯏꯕ ꯈꯪꯉꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯅꯪꯁꯦ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯑꯔꯤꯕꯤ ꯍꯥꯏꯔꯒ ꯈꯪꯅꯔꯕꯅꯤꯀꯣ ꯅꯪ꯫ ꯅꯃꯤꯡꯅ ꯁꯪꯕꯥꯅꯕꯤ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯥꯎꯅꯔꯕꯅꯤ, ꯃꯗꯣ ꯅꯪ ꯈꯪꯅ ꯆꯠꯂꯣ꯫ ꯍꯣ, ꯑꯗꯨ ꯈꯪꯉꯗꯤ ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯛꯄ ꯀꯔꯤ ꯀꯥꯏ ꯍꯥꯏꯒꯦ? ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ, ꯅꯨꯄꯥ ꯑꯃꯇꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯅꯍꯥꯟ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕ ꯃꯀꯣꯛ ꯇꯥꯡꯕ ꯃꯇꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯗꯣ ꯑꯩꯕꯨ ꯎꯕꯗ ꯄꯥꯝꯕ ꯃꯥꯜꯂꯤ, ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯩꯔꯕꯁꯨ ꯌꯥꯏ꯫ ꯏꯃꯥ, ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯒ ꯅꯪꯒꯅ ꯑꯝꯇ ꯍꯥꯏꯅꯕꯤꯒꯦꯔꯣ? ꯍꯩꯃꯥ ꯍꯩꯃꯥ, ꯃꯁꯤ ꯆꯥꯟꯅꯅ ꯉꯥꯎꯒꯗꯧꯔꯤꯅꯦꯍꯦ꯫ ꯏꯕꯦꯝꯃ, ꯅꯄꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯅꯠꯇꯦ, ꯅꯪꯕꯨ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯃꯥꯏ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯨꯄꯥꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯍꯨꯏ ꯂꯥꯕ ꯐꯥꯎꯕ ꯌꯥꯔꯒꯦꯗ ꯂꯩꯔꯦꯅꯦ ꯅꯪ, ꯍꯥ? ꯀꯩꯅꯣ ꯏꯃꯥ, ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯄꯥꯈꯪ ꯌꯪ ꯂꯥꯎꯕꯒꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯈꯪ ꯁꯔꯤꯀꯥꯏꯗꯨꯗꯤ ꯂꯩꯔꯝꯃꯔꯣꯏ꯫ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯃꯃꯤꯠ ꯀꯥꯛꯊꯣꯔꯛꯄꯗ ꯃꯇꯨ ꯂꯣꯏ ꯊꯤꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯨꯝꯅ ꯃꯇꯨ ꯁꯤꯈ꯭ꯔꯕ
ꯄꯈ꯭ꯔꯥ ꯈꯔ ꯌꯦꯡꯗ꯭ꯔꯗꯤ ꯅꯆꯥꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯣ ꯍꯥꯏꯔꯕ? ꯍꯩ, ꯃꯗꯨꯗ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯅꯄꯥꯒ ꯑꯩꯒꯅ ꯅꯪꯕꯨ ꯅꯧꯔꯤꯉꯩ ꯑꯗꯨꯗ ꯑꯐ ꯑꯐꯕ ꯅꯨꯄꯥ ꯀꯌా ꯑꯃ ꯈꯪꯅꯅꯕ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯌꯥꯈꯤꯗꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯅꯤꯡꯉꯤ? ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ. ꯅꯪꯅꯦ, ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯗꯅꯦ ꯈꯗꯥꯡ ꯊꯥꯗꯔꯤꯉꯩꯗ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ. ꯅꯄꯥꯕꯨꯡꯗꯣ ꯑꯌꯨꯛꯀꯤ ꯁꯥꯖꯦꯟꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ. ꯃꯥ ꯍꯟꯖꯜꯂꯛꯂꯕꯗꯤꯅꯦ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏꯗꯣꯛꯂꯝꯗꯦ ꯍꯥꯏꯗꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤ. ꯑꯗꯨꯅꯅꯦ ꯆꯠꯂꯣ, ꯑꯝꯇ ꯂꯝꯄꯥꯛ ꯌꯧꯅꯕ ꯍꯧꯔꯒ ꯄꯨꯈ꯭ꯔꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ. ꯏꯃꯥ, ꯑꯩꯁꯤꯕꯨ ꯏꯃꯥ ꯑꯣꯏꯅ ꯈꯜꯂꯤꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯦꯅ ꯈꯜꯂꯤꯔꯣ? ꯅꯨꯄꯤ ꯑꯩꯅ ꯁꯟ ꯏꯔꯣꯏ ꯍꯣꯏꯗꯅ ꯁꯦꯟꯅꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯑꯩ ꯑꯣꯏꯕꯒꯤꯁꯨ ꯇꯧꯕꯅꯤꯀꯣ. ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯍꯥꯏꯅꯗꯤ ꯅꯈꯣꯏꯅꯗꯤ ꯍꯥꯏꯕꯤꯕ. ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯁꯦ ꯅꯈꯣꯏꯅ ꯑꯩꯁꯦ ꯅꯨꯄꯥ ꯃꯔꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯁꯨꯍꯜꯂꯛꯄ ꯑꯗꯨꯅꯅꯤ. ꯅꯍꯥꯟꯋꯥꯏ ꯂꯧꯒ ꯀꯨꯝꯍꯟꯗꯅ ꯄꯨꯈ꯭ꯔꯤꯒ ꯁꯤꯠꯍꯟꯗꯅ ꯃꯗꯨꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯨꯆꯨ ꯑꯁꯤꯁꯨ ꯇꯤꯀꯤꯒꯨꯝꯅ ꯃꯨꯈꯤꯕꯅꯤ. ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨꯅꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯝꯒꯗꯕꯅꯤ. ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯛꯆꯨꯁꯦ ꯎꯕꯗ ꯅꯨꯄꯥ ꯃꯈꯩꯅ ꯄꯨꯛꯂꯤ ꯄꯥꯏ ꯄꯥꯏꯗꯅ ꯅꯣꯛꯅꯕꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯨꯝꯗꯗꯤ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯄꯥꯟꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯅꯤꯡꯂꯣꯏ? ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕꯗꯣ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯆꯥꯛꯂꯤꯕꯅꯤ ꯆꯥꯛꯂꯤꯕ. ꯑꯁ, ꯑꯩꯅꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯀꯣ ꯅꯥꯀꯣꯡꯁꯦ. ꯑꯔꯔꯔꯔ ꯍꯦꯛ ꯇꯥꯏ. ꯅꯠꯇꯦ, ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯄꯥ ꯃꯔꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯁꯨꯍꯜꯂꯛꯄꯒꯦ? ꯅꯆꯤꯟ ꯅꯌꯥ ꯑꯗꯨ ꯀꯦꯟꯒꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯅꯪ ꯑꯔꯦꯝꯕꯗꯅꯦ ꯍꯅꯨꯊꯪ ꯑꯗꯨꯗ ꯆꯩ ꯆꯥꯒꯅꯤꯀꯣ ꯅꯪ. ꯅꯠꯇꯦ, ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯅꯄꯥꯒ ꯑꯩꯒꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯄꯥꯒꯨꯝꯅ ꯇꯧꯏ ꯍꯥꯏꯗꯅ ꯈꯔ ꯏꯪꯖ ꯇꯞꯆꯅꯕ ꯂꯦꯝꯖꯅꯕ ꯍꯥꯏꯗꯅ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯈꯤꯕꯗꯣ. ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯕ꯭ꯔꯣ? ꯂꯩꯉꯥꯛ ꯊꯨꯡꯉꯥꯎ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ? ꯏꯁ, ꯍꯧꯖꯤꯛ ꯈꯛꯇꯗ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ. ꯑꯩꯈꯣꯏꯗ ꯈꯤꯇꯦꯛꯇ ꯅꯝꯃꯦ ꯍꯥꯏꯕꯅꯤꯗ. ꯍꯩ, ꯆꯤꯡꯒꯟꯕꯤ, ꯏꯔꯣꯏ ꯂꯥꯕ ꯃꯥꯟꯕꯤ, ꯅꯪꯀꯣ. ꯅꯪꯅꯦ ꯉꯥꯡꯉꯦ ꯍꯥꯏꯕꯒꯤꯁꯨ ꯏꯀꯥꯏꯕ ꯂꯩꯇꯦꯗꯣ. ꯃꯆꯤꯟ ꯑꯁꯦ ꯁꯨꯝ ꯈꯨꯝꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ. ꯅꯪꯅꯦ ꯌꯥꯝ ꯊꯨꯅ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯑꯁꯦ ꯍꯣꯏꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔ ꯆꯠꯂꯣ. ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯊꯤꯕꯣꯡ ꯑꯗꯨ ꯆꯔꯥ ꯍꯦꯜꯍꯟꯒꯅꯤꯀꯣ ꯅꯪ. ꯑꯌꯥ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯏꯃꯥꯅꯨꯅꯦ ꯑꯁꯤꯕꯨ. ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯠꯇꯒ ꯐꯥꯎꯗꯕꯤꯗ. ꯁꯤꯒꯤ ꯃꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣꯕ? ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯇꯝꯕꯤꯔꯤꯕ ꯏꯃꯥꯁꯤꯗꯤꯅꯦ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯏꯃꯥꯅꯤꯀꯣ. ꯏꯁꯣꯔ, ꯅꯪꯕꯨ ꯊꯥꯒꯠꯂꯤꯀꯣ ꯑꯩ. ꯏꯕꯦꯍꯥꯏꯕꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯦ. ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯥꯗ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯀꯟꯊꯔꯛꯏ. ꯈꯪꯕ꯭ꯔꯥ ꯅꯪ? ꯈꯪꯕ꯭ꯔꯣ? ꯀꯧꯋꯣ, ꯅꯪꯒꯤ ꯂꯥꯏꯗꯣ ꯀꯧꯋꯣꯕ. ꯉꯁꯥꯏꯗꯒꯤ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯟꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ. ꯐꯔꯦꯅꯤꯅꯦ ꯍꯧꯖꯤꯛꯇꯤ. ꯁꯦꯟꯗꯜꯒꯤ ꯃꯍꯥꯎ ꯑꯁꯤ ꯅꯪ ꯀꯥꯎꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤꯅꯦ. ꯆꯥꯖꯒꯦ ꯍꯥꯏꯗꯨꯅ ꯍꯧꯔꯕꯅꯤꯅ ꯆꯥꯕ ꯇꯥꯔꯦꯅꯦ ꯅꯪ. ꯏꯕꯦꯝꯃ, ꯅꯪ ꯑꯃꯀꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯄꯒꯤ ꯃꯤꯔꯣꯜ ꯑꯃ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯅꯪ. ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒ ꯑꯃꯠꯇ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ. ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯕꯦꯔꯥ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤ. ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯂꯥꯛꯑꯦ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯕꯖꯥꯠꯅꯤ. ꯏꯃꯥ, ꯅꯪꯅ ꯑꯩꯁꯦ ꯁꯨꯡꯄꯣꯛ ꯍꯦꯛ ꯄꯣꯛꯑꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯩꯕꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯄ ꯑꯣꯏꯔꯝꯃꯗꯤ ꯁꯨꯃꯥꯏ ꯑꯩꯉꯣꯟꯗ ꯊꯤꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕ. ꯍꯩ, ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯁꯦꯟꯗꯜ ꯑꯁꯤ ꯑꯃꯨꯛ ꯁꯠꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯣ, ꯌꯥꯝ ꯊꯨꯅꯅꯦ ꯁꯟ ꯏꯔꯣꯏꯗꯣ ꯍꯣꯏꯗꯣꯛꯆꯨ ꯆꯠꯂꯣ. ꯑꯁ, ꯍꯣꯏꯍꯦ, ꯆꯠꯂꯒꯦꯍꯦ. ꯁꯦꯟꯗꯜꯅꯤꯅ ꯏꯃꯥꯒ ꯅꯁꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯁꯤꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯐꯦꯠ ꯂꯥꯎꯗꯨꯅ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯂꯒ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯣꯏꯗꯨꯅ ꯂꯝꯄꯥꯛ ꯇꯝꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯅ ꯏꯕꯦꯍꯥꯏꯕꯤꯅ ꯍꯥꯏꯔꯛꯏ. ꯀꯔꯝ ꯄꯣꯛꯂꯒꯗꯕꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ? ꯃꯌꯨꯝꯁꯨ ꯄꯥꯟꯕ ꯈꯪꯗ꯭ꯔꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯏꯆꯥꯒꯤ ꯃꯤꯋꯥꯗ ꯉꯥꯡꯅꯈ꯭ꯔꯦ. ꯆꯍꯤ ꯂꯤꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯁꯤ ꯇꯥꯕꯗꯤ ꯂꯩꯇꯦꯅꯦꯁꯦ. ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯃꯉꯥꯎ ꯊꯤꯔꯤꯕ ꯑꯁꯦ. ꯏꯆꯥꯁꯤꯗ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯖꯔꯝꯂꯕꯗꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯤꯅ ꯅꯣꯛꯅꯕꯁꯦ ꯐꯔꯝꯒꯗꯕꯅꯤ. ꯃꯥꯒꯤ ꯃꯑꯣꯡꯃꯛꯅꯤ, ꯃꯁꯛꯃꯛꯅꯤ, ꯃꯇꯧꯃꯛꯅꯤ. ꯃꯤꯌꯥꯝꯅꯗꯤ ꯏꯆꯥꯁꯦ ꯂꯤꯁꯜꯂꯛꯄꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯍꯧꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯕꯤꯔꯤ. ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯁꯪꯕꯥꯅꯕꯤ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯌꯥꯈ꯭ꯔꯕ ꯑꯗꯨꯗ ꯑꯌꯥꯛꯄ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯐꯝꯗꯨꯅ
ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯌꯨꯛ ꯍꯣꯏꯗꯣꯔꯛꯈꯤꯕ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯪꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯩ꯫ ꯑꯁ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯀꯦ ꯁꯦꯝꯂꯦ ꯍꯥꯏꯔꯒ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯑꯁꯤꯗ ꯐꯝꯂꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯊꯣꯔꯛꯇꯦꯕꯁꯦ꯫ ꯅꯨꯄꯥ ꯑꯃꯇꯪ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯕꯤꯔꯕꯗꯤ ꯑꯩꯅ ꯃꯀꯦ ꯁꯦꯝꯂꯨꯔꯤꯕ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯦ ꯍꯟꯖꯤꯟꯒꯗꯕꯅꯤ꯫ ꯀꯅꯥꯝꯇ ꯌꯦꯡꯉꯛꯇ꯭ꯔꯕꯅꯤꯅ ꯍꯟꯖꯤꯟꯈꯤꯗ꯭ꯔꯕ ꯁꯤꯕꯨ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯥꯝꯗꯦꯕꯁꯦ꯫ ꯆꯍꯤꯗꯕꯨ ꯈꯔ ꯂꯤꯖꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯩꯃꯨꯛ ꯐꯕ ꯅꯨꯄꯤꯗꯤ ꯂꯩꯇꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯤꯖꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃꯅꯤ ꯑꯩꯅ ꯍꯦꯜꯂꯤꯕꯁꯦ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ, ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯇꯪ ꯇꯝꯂꯝꯗ꯭ꯔꯕꯔꯥ ꯈꯪꯗꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯑꯁꯤꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯟꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯑꯅꯤ ꯂꯝꯄꯥꯛ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯪꯕꯥꯅꯕꯤꯕꯨ ꯎꯔꯒ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯇꯥꯗ, ꯑꯥꯗꯒꯤꯁꯤꯕꯨ ꯁꯪꯕꯥꯅꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯤ? ꯃꯥꯅꯤ ꯏꯅꯥꯎ, ꯅꯠꯇꯦ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯃꯀꯣꯛ ꯑꯁꯤ ꯕꯦꯔꯥ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯅꯩ, ꯃꯗꯨꯕꯨ ꯆꯨꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯏꯅꯦ꯫ ꯅꯨꯡꯁꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯛꯅ ꯁꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯄꯣꯡ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯕ ꯇꯟꯅꯔꯕ ꯃꯇꯝ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯌꯦꯡꯉꯨꯅꯦ, ꯂꯝꯄꯥꯛꯁꯤꯗ ꯃꯇꯣꯝꯇꯒ ꯐꯝꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏ ꯇꯥꯗ, ꯃꯤꯅ ꯂꯤꯗ ꯂꯤꯁꯜꯂꯛꯂꯕꯗꯤ ꯃꯤꯔꯣꯜ ꯉꯥꯡꯂꯛꯇꯦ, ꯃꯤꯔꯝꯆꯠ ꯑꯗꯨꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯛꯏ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯑꯗꯣ ꯇꯥꯗ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯊꯕꯛꯀꯗꯤ ꯌꯥꯝ ꯐꯩꯀꯣ ꯇꯥꯗ꯫ ꯃꯁꯥ ꯃꯎꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯃꯄꯥꯡꯒꯜꯅ ꯀꯜꯂꯤꯕ, ꯌꯦꯡꯕꯗꯁꯨ ꯃꯁꯥ ꯑꯁꯤ ꯇꯤꯛ ꯇꯤꯛ ꯂꯥꯎꯗꯅ ꯅꯨꯄꯥ ꯁꯕꯥꯟꯗꯧꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯅꯅꯤꯅꯦ ꯏꯕꯣ, ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯕꯁꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯑꯗꯣ ꯄꯥꯇꯛ ꯂꯥꯛꯇꯛ ꯍꯥꯏꯕꯗꯤ ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯇꯧꯕ ꯑꯗꯨꯅ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯩꯕꯅꯤ꯫ ꯑꯁꯤꯗꯤ ꯁꯖꯥꯎ ꯃꯤꯖꯥꯏ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯨꯆꯨꯅꯦ ꯀꯨꯝꯃꯦꯅꯦ ꯁꯥꯐꯕꯤ ꯍꯥꯏꯅ ꯀꯧꯔꯒ ꯄꯛꯀꯗꯕ ꯅꯨꯄꯤꯅꯤꯅꯦ ꯑꯁꯤ꯫ ꯍꯩ, ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯂꯧꯕꯨꯛꯇ ꯄꯨꯊꯕꯗ ꯁꯟ ꯂꯥꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯣꯏꯅ ꯎꯀꯥꯏꯕꯨ ꯇꯛꯂꯕꯗꯤ ꯂꯧꯐꯝ ꯑꯌꯥꯝꯕꯒꯁꯦ ꯀꯨꯏꯍꯧꯔꯣꯏ꯫ ꯇꯥꯗ, ꯃꯗꯨꯁꯨ ꯇꯧꯕ ꯌꯥꯕ ꯖꯥꯠꯅꯤꯅꯦ꯫ ꯃꯥꯒꯤ ꯃꯁꯥ ꯃꯎ ꯐꯔꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤꯕꯣ꯫ ꯑꯗꯣ ꯇꯥꯗ, ꯃꯁꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯂꯛꯅ ꯈꯣꯠꯅꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯥꯁꯦ ꯂꯤꯁꯜꯂꯛꯄꯒꯤ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯎꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯩꯅꯤ꯫ ꯅꯝꯗꯅꯒ ꯂꯩꯁꯤꯟꯒꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩ ꯇꯥꯗ꯫ ꯆꯥꯅꯅꯃꯛ ꯍꯦꯛ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ ꯍꯥꯏꯅꯩ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯕꯨ ꯌꯥꯎꯁꯤꯜꯂꯛꯑꯦꯗ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯪ ꯍꯦꯛ ꯂꯧꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯁꯤꯟꯕꯤꯔꯣꯗꯅ, ꯅꯈꯣꯏꯒꯤ ꯆꯍꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯁ ꯇꯥꯗ, ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛꯄ, ꯏꯆꯥ ꯐꯥꯎꯕ ꯃꯇꯨ ꯃꯆꯥ ꯊꯤꯕ ꯌꯥꯔꯕ ꯃꯇꯥꯡ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯥꯗ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯁꯪꯕꯥꯅꯕꯤꯕꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯥꯝꯁꯤꯟꯗꯨꯅ ꯄꯪꯁꯥꯟꯗ ꯁꯥꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯃꯄꯥ ꯐꯩꯖꯥꯎꯅꯗꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯊꯦꯝ ꯅꯧꯗꯨꯅ ꯁꯪꯕꯥꯅꯕꯤꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯪꯕꯥꯅꯕꯤꯁꯤ ꯆꯥꯅꯅ ꯂꯤꯁꯜꯂꯛꯄꯒꯤ ꯉꯥꯎꯔꯕ ꯍꯥꯏꯕꯗꯨꯔ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯃꯉꯥꯎ ꯊꯤꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯔ ꯍꯥꯏꯅ ꯇꯥꯅꯕ ꯑꯃ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯐꯩꯖꯥꯎꯅ ꯏꯕꯦꯍꯥꯏꯕꯤꯗ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯑꯁꯤꯕꯨ? ꯅꯠꯇꯦ, ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯍꯥꯏꯅꯔꯨꯔꯕꯗꯤ ꯐꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯕ ꯌꯥꯔꯕꯅꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯒꯤ ꯋꯥꯈꯜ ꯆꯣꯏꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯒꯗꯧꯔꯤꯕ ꯖꯥꯠꯂꯅꯦ ꯇꯧꯔꯤꯁꯤꯕꯨ꯫ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯃꯄꯥ, ꯑꯩꯁꯨꯅꯦ ꯋꯥꯈꯜ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯔꯦꯡ ꯃꯄꯥ, ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ, ꯑꯁ ꯃꯤꯅꯅꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯍꯥꯏꯅꯔ ꯄꯣꯠꯅꯤꯗ꯫ ꯐꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯗꯅ ꯆꯩ ꯉꯥꯡꯂꯒ ꯇꯧꯏ, ꯌꯥꯗꯦ, ꯊꯦꯝꯅꯧꯗꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯇꯥꯗꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯁꯨꯃꯥꯏꯅ ꯃꯌꯨꯝ パンꯕ ꯈꯪꯗꯗꯅ ꯂꯩꯕ ꯅꯨꯄꯤ ꯃꯈꯩꯁꯤꯕꯨ ꯃꯤꯔꯣꯜ ꯈꯔ ꯋꯥꯠꯂꯛꯄ꯭ꯔꯥꯕ? ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯅ ꯍꯪꯉꯤꯁꯤꯕꯣ? ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ, ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯔꯤꯕꯅꯤꯅꯦ꯫ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩꯗꯣ, ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯃꯥꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯅꯦꯅꯥ ꯇꯥꯅ ꯁꯤꯈꯤꯕ ꯌꯥꯕꯅꯤ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤꯗ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯀꯥꯟꯅꯗꯨꯗꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯍꯧꯖꯤꯛ ꯃꯇꯝ ꯍꯦꯜꯂꯛꯂꯕ ꯀꯥꯟ ꯑꯁꯤꯗꯗꯤ
Mana mayum paningi haidunabu karamba nupanabu mabu pambidoinoba. As makhoi mapa nahan muthangnaba khuldagini haidana makhoi mapagi marup ama laklambado nachanupi asinasu yai haina haibani adu oina sembirasiro makhoi mapa matusu sikre haibanina madu yagadaba male aidi. E kariya chalo ne mama nangko hanu thangsida chai chagi na hamakan taba yabo wasu khara khara ngangu nangbu nate nangsu nachanupi asigi mataw makne mayumbu pankrabadi magi mawong mataw ase pharani khalakpraba khalakpagi wa natiye makhoi mapa phabu pharoidro haibasi adu oiba tarabasune aigi marup adubu aine hek pukjaba ichanupi asibu karam haina thajagi haigadoribano madu taba yaba wa oide aina su pamde mina su yaningla oi mado adunane madugi warido toksi amuk hana hodorakano nachanupi la ene he hai bema lao lao ipagi nakta lao ipaga wari sasi lao baba kai waino nangbu kadai da chatluribano nungsa naga nungsa sabane yumda nungaina potharaga leiba yadro baba lambakta phamubane nangdi nungsa maraksida lambakta di kari tawruriba kaisu tawdeda sum phamubane ibema nangbu wakhalado khara taro kaitawbage nangi nawong na tawadunane leikai miyamna ichabu yamna lana launare makhoina ngangnariba mayamado namaga igati taba ngamdre hai aduga yengoi ipawa haigi yum panba haibasidine laigi nongdamni malem asida mayum pandaba misak mayam amasu leiribani nupi oigera nupa oigera mayum loina pandaba yade loinamak pangani haiba leite ko nangsu manung matam charaba kana duda ipa hoina haiba yaba hai nangnadi yade aduga hojikti madugi matam ado hele bema aduna nang nupa uba yadabado toklo koipagi bema maduna taba tarabadi nangbu mina angaubini wakhal choibini haina soidana haina khragani ko as baba haige haijasanu kaino adumai hainarasu mawa amta lobide ina aduga kaigino haiba moina aigi miwa suyamna ngangna ningisibo aina moida kai asoiba aranba tawkhrage ba hai madu yade ni he yengo namaga aigase ahal yamna oiraklabani aikhoina hingdana kayam koina bo hingani nangno wakhal tana lehorabadi aikhoisu harau harauna siba ngamgadoribani nangna sumaina mathong chadana adum leiradi akhoibu kamdongna siba ngamgadoribano baba aidi imaga na khoyani bo sungsisi aningde aduna mathong chadaba thabak singse adum tawge baba na su hoji haikibado aina sumaina adum tawredi nakhoi siba ngamlaroi haina haiba natro ihe ipagi sangbana bi nangse angang macha natreni he hanurabani ne nangba wakhal do khara khara taro kaidoge mina wa amatang hainabada mi aduna hainingliba wahai adu nunggi atra do lawsinaba hotnawni nangbo laingau thingau tawraga leiba yabagi matam oidrene na namaga aigagidi icha haibado na hakna tomtani nangna wakhal tana leiraga aikhoina benjaribani adubu sangbana bidi magi thokpa pangangda nganglamlaga aduma imung changkhre mahakna adumna pangangda ngangjabagi wani mapabungna hairakliba nganglakliba wafam pubdima mahak loina khangi aduna amuksu mahak wakhal tana leiresira haina khanjarami adubu amuk thangnaba mikupta mahakisa yumban punsi ama oiduna nungaina hingningba oibana mapabungna hairakliba wafam pumba pungkaw hekauthoki asumna leirakpana matam khara haukhre sangbana bigi mawong matawdi hojiksu hongba kauba leitri nongma numit yungba matungi matamni sangbana bi mingsel mamang aduda make semduna phajaba visual khara su sechilli chahi matang aduga ichan chanadre mana keriba nauriba mayam adu adubu magi oinadi phajarabani do haina khanjarami aduga matomta su masagi mami adu mingsel da yengjaduna hairai sangbana bi aise phadi phajari poni da kuchu tabu khara mamsinjai haibagi wani rasiga di matum yauri poni da natteba haujikangi nupasing ase masak mataw phajabi nupi se khanba haiteba makhoigi wakhalda mayang kangbi chiri yanggangbi manbi nupi sing asina saban phajai kaina khallibani kuchubu ngauradi yari sini makhoina khalise adubune thainagi ipa ipu singna phajai haina hainaramliba asengba phajabagi magul chenbi haiba adudine aikhoi asini aigumbi sini hai sangbana biya nangbu kai chake haibano ke tharaga leiramisibo haima namit namai daga yeksin da shiliba mayam aduna karino se adu tai thoksi mina nokna batari mi nangbo as kaino ima
ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ ꯑꯩꯅ ꯈꯔ ꯀꯦꯖ ꯃꯧꯖꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯅꯪꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯅꯦ ꯊꯥꯖꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯥꯏ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ 이베마 낭부 와칼 카라 따로 그이도게 미는 녹나바가 참맘나바가 낭부 이까이바가 암또 파우드르바 해봐 이까이바부 그이노 이마 이까이바는 미시바 야브라 마와 러비데 하이스니 아스 자토 코토 암다이스다 다우 야리다바 타박 떨거노 이마 하이 낭기 타박도 라이 세 호렌기네 이싱 아마따 레이람드레 아두나 농사 아시수 카라 레이 타락라바니네 부크리아 저보다기 이싱 가직다 소어무 이마다 아스 Kariya, ngamuray. So asune, kona soke. Ima, aine, lampak to pamba thenga ni haiba. Thenga di ne, nupaga amta thengna hoda batari ima. Hore ne, ai nganta na halaga chak thongbo do nangna na ba ai soke ba ising do. Hai, yaroi ko, ising jana so mu. Aduga nangna chatning ba karai dano chalo. As, ai di ba ko, prok hek cha abani ima nang. असे हाइरम लगा खर सावरंग नारंग तौरम लगा इसिंग सोकना नबा सनाबु लमा पाइदुना पुक्री अचौबा अदु तमना लागले मचलदसु साउना करी नो पंगांग द ngangle ऐसे सुमाइना सुम इमुंगी मथी मुकुम पुरी ngैदने युम पान बसे अमता खंगौद्रिबन अदुगा हाइरगने ऐसे चुंगनम चादबगी मयुम पान ब खंग्रिने हाइबा कोइगदब लांगदब मतमदना इमुंगी कुकनो मयाम अमता होलगा थम आइने खलुरगा अखोइ मागा पाबगसे पंगसाउदु साउनिङैदा पाखंग मचा मखैदी लंपाक अदुदो फमनरमनी हाइब अदुगा इने सोमदे इसिंग सोकपा ओइना पुख्री अचौबदा लाइ पुख्री अचौबा सिददी नुपा अमतसु लैरमोय हाइबनिदा लैसाबी मचा सक्ता नुसिदबी ngakतने लैरमदोइसे असमना हाइना लाकपना पुख्री अचौबा अदु यौरगले मतम असिदा पाखंग मचा अमा पुख्री मपाल अदुदा फमलगा फी सुदुना लैरम नुपा अदुदी संगबानबीना लाकपदु उबदा मसा अदु इहै हैना जरमदे अदुना मथमोइदा खंजे असिगी मयुम पान खंगदबी हनु बिसिलाइने तौसि आइने करिनुंगी पुख्रीसिदा फी सुबा लाउबनो खंग्रे नहान मखैदी सिगुम कानसे मसिगी अरिबिसे लंपाकता हेक लाकपनि अदुबु करि वखलैनो माना ngasi पुख्रीदगा इसिं सुबा लाइसिबो लाइसिसु angakpani हे तंजासे सानने हेक सिलिब्र खंगदे पुख्रीसिदा ai nataba atopa nupa kanamta leibanate masigi aribisiga hongnabi ase amuk tawrani na hinaroidorida aidi tangreda असोमदसु संगबानबीदो पाखंग मचा अमना फी सुदना लैरंबा अदुदा मथमोयदो हरावबना लोइख्रे हैमा असिद नुपा हमदि लैरमी मथोकना नुंगाइजख्रेदा हे ताइबंग सेंबा मपो नहागबो इना हाइनिंगाइ लेतना थागचरी ngasiदी अतै अतोप मिसु अमता लैते वारी वताइ सानाबगा मथोकना नुंगाइरनिदको कानादेदा मागी फीगासे आइना ओइना लौरगा सुबिरमगे असे हाइदुना पाखंग मचा अदुगी मनाक्ता हेक्ता चंगसेंदुना फमथै अदुगा हाइरई नंगबु फी सुरिब्रो पाखंगनबु फीगा सुरिदुबु इकाइद्रो नुपी अमा थिजलसिदना इने आइदी इसागी फीसे हानदगी इसाना दम सुजरे अदुना कैसु इकाइदे इने अदो इनेबु इसिं सुपा लाइरो नहान मखैदि लंपाकता हेक चटपदाइने अदुगा ngasiना लंपाकता चटबिदा पुख्रीसिदा ओइना लाइसिना कैगिनो इने अस इने काइना हाइनदे हे इचे कवो इचे हाइना नुसिना कौने अपंग नंगबो हो अदुबुरो आइना इसिंग सोकपा लाक्लिसिदिने लाइनने नंगसे पुख्रीदा फीसु हवे हाइना हाइरकपा अदुदा लाइबा खंगब्रो कदाइनो से फीदो आई सुबिगेसे आई लेना नंगना फी सुरिदो नुंगाइतेबा यारनी इने आई दुम सुजरगेबा हाइ मीने इचे कौ हाइरगा इने हाइना अमुकसु कौरैसिबु करिगिनो पिरोसे फीदो अदुदा तुमिना फमलगा लैयुना अस तौरिजे आइनि ओथो हाइनरोइदोरिदा हा करिबो हा कैसु हाइदे अदो इने नंगोंदा इचे हाइना कौबुदी चानारोइदा अखोइ इमाना हाइबदा नहावाइ इनेगा अखोइ मागासे चाही कया इहन हनदे हाइखिबने अदुना इने अदुम कौरगे इने आइदिना चागुम्बने अस अच्छा तुगचद्रा इचागुम्बनि काइन हे अपंगबा नुपादगी नुपीना चाही हल्लगा लौनबसे इना खुले हाइना हाइनरिबनि अदुनने इचे कौ कनाना खंगबनो अखोइनि थुंगनरदि ए कयो आइजिबो आइना हाइरिसे ओइरकपा याबा वादुनिने नंगबो असे हाइदुना संगबानबीदो मतोमता फाक नोकली पाखंग मचा अदुदि हाइनदबना लोइरे तंजा असे मक्तदा
pakhang macha adugi mama adu lambida lakpada urang. Mana sangbanabi gi mataw adu ubada yamna sawninglammi aduna matomta haije. Haima. Tawrisi uni. Icha nupa asidaga mana tawrisibu karino ba. Icha se hainadabana loiramani haibanida. Asibu onthokna ikaiba khangdedako. Phaiko phai masi mayumda chatuna mama mapada hairuge. Masida haibadadi ikaiba khanglo. Aduna mama mapada hairaga makoida oina ikai hangi. Madu oirabadi macha ase yolina ra karino pharaga ek thamjarani. Asi haiduna sauna sangbanabi mayumda laklammi. Ibe haibi amadi faizau ani adusu macha nupi adu chatkibada phana kuire. Haju phawba hanjilakte haina wari sanaduna leirami. Matang asida ngasaidagi pakhang macha adugi mama aduna sauna laklaga hairei. Ho ije itai ai wamta haige haina lakpani. Ije ga itai ga punna leibirambase yam phari. Bema kari leire. Hai mama phida amta thawni nangba. Itai phida ga thabidrasu yaranida. Wari se hekta haizarage ko. Lana di lobigano. Nanawe ko di wase ko thoko sintaw busu kaya haizade. Kaino ni itai ga ije ga gi icha nupi se ngaure. Wakhal choire hairabadi phajanduna thambi. Icha pakhang leiba ekhoi di icha ai suga ma panthokhan ga daba khiri. Haujik suni icha do pukri da phi suba chakhibani. Aduga sangbanabi phaduna phiga do mulaga suhauri. Icha do kaya da wana hainadana leiramkhre. Natai chadrabadi ne. Nacha nupi aduna ne. Yumdaga changsilakduna nongmadi hanbangamlaroi kaina tawrakadoribani. Aikhoi se lekai miyamda badanamga chagadoribani. Aduna ne pakhale. Ichega itaiga nacha nupi ase phajinbi. Ai si haijaramge haiduna lakpani. Ai chacharage. Aduga ne iche. Matungdaga di sangbanabina aigi icha asida katukaranga tawraklabadi ne. Aina oina mabu waraklakani. Matam aduda iche hoi itai hoina so waraubirakanu. Asi hairamlaga chatkre ibe haibi amadi faizau anidi ikaibana loire. Faizau di mahak asawba pumba tainafam khangdaduna magi nupida tainarei. Hai, nacha nupido mabanda thoalibido karigino. Mabune ngasidagi imungda solon sinduna thamgadabani. Asuk yamna ikaiba, asuk yamna chop. Hanu thangside imai ase thambam laikidro. Kaisu leitaba ngarangi nga kha pet pet awbe mau macha asina aikhoi gi ithakda wangangnam lipisi uredana. Masi pumnamak ase icha afaba phanglubagi mahain. Phai ko phai ma lakta lakisanu ngasidi. Makhoi mapa amuktadi asawbudu phathabi ko kaidauge. Icha do hanjilaklaga ingna tapna amukta ngangnasi. Hai masida ingna tapna ngangnaba sukya yaroi haisin. Kayadi yamle mangonda akoina wakhal tananaba phananaba haidana hairiba mayamse. Nongmadi sigumba wachop lanchop ase thoklakani hanjin haina aina hanjin haiba natro. Pharene hojikti hinglubagi karibu kanarige. Tanja asida sangbanabido harauna maithongna momanga noktuna mayumda halai. Phaizauna mago ubada sauna hairei. Hai phataba macha nangyum sida karigi hanjilai. Nangbu kok sidokhiba yadro. Nang ama poklubadagi ngasidi aikhoisi imai si thampham leitren he. Asuk yamna ahal oiraba aikhoibu nangna yolaga nahaki nungaiba sibu karino. Madugi mahutane se thangna da karino ma thinduna namaga igase hadula. Makhoi mapa amta tapthabiu kaidorage. Baba nachana kay asoiba aranba tawkhrage. Kari asoiba aranba tawkhrage kaidanaga. Hai nang nupa yam pambro. Mina phana thina hainarabasu ichani ko haidana nangbu wakhal taraknaba aina phajaba wahai kaya ama haiban adubu nang laudi. Ngasidi nangi adugumba nupa pamba naram chat aduna. Aikhoibu lekai miyam mama ngasida hingna halaba natro. Nang pokcharubagi mahai yalene he. Baba ai kaiso hen matawkhiba leiti. Aidi sum ichamchamna. Kari ichamchamna haibadi kaino ha. Nupa amaga nupi amaga chamna loinaba yabro. Nang se ichane haibada ngasidi ai tasengna tukutchaba phawren he. Sangbanabi ngasidi mahak kable mapabunggi wahai asina mahak tasengna mabukning yamna nunsirami. Baba ai soigri. Matungdadi ai amona tawroi. Baba na yadaba imana yadaba thabam ta ai tawjararoi baba. Kari tawdaba aina namuda asigumbusi thokani haidana kayara khana wakhal tananaba haibada nangna lawdaba natro. Aduga kari ngasina wakhal tarakliba yara wakhal tabu sukya yara nang chalo. Mapam masida su nang asidagi leiba yara. Sigira changira narabagi yingucho. Nangbu aina ichani haidana hanna yenglaroi. Makhoi mapa kari nungang biriba mayam aduba. Pharabasu phatrabasu mase ichani.
ꯅꯆꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯕꯦꯝꯃ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯎ. ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯅꯄꯥꯅ ꯆꯩꯕꯅꯤ. ꯅꯪ ꯃꯇꯨꯡꯗ ꯇꯧꯔꯅꯨꯀꯣ. ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ. ꯍꯩ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯃꯥꯕꯨ ꯄꯨꯁꯤꯟꯒꯗꯕꯒꯤ ꯇꯧꯔꯤꯕꯗꯣ? ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ. ꯑꯉꯥꯎꯕꯤꯗꯤꯅꯦ ꯂꯝꯕꯤꯗ ꯀꯩꯊꯦꯜꯗ ꯃꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯂꯩꯒꯗꯕ ꯈꯪꯉꯕ? ꯑꯉꯥꯎꯕꯤꯅ ꯌꯨꯝꯗ ꯂꯩꯒꯗꯕ ꯅꯠꯇꯦ. ꯆꯠꯂꯣ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ. ꯕꯥꯕꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩ ꯇꯧꯖꯔꯔꯣꯏ ꯕꯥꯕꯥ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯏꯃꯥ ꯕꯥꯕꯥꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯆꯔꯔꯣꯏ. ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ. ꯑꯩ ꯌꯥꯝ ꯂꯥꯜꯂꯤ. ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯏꯟꯖꯔꯒꯦ. ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇꯗꯤ ꯐꯥꯊꯕꯤꯈꯣ. ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯣꯠꯅꯍꯜꯂꯁꯤ. ꯐꯩꯖꯥꯎꯁꯨ ꯃꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯕꯩ ꯋꯥꯅꯤ ꯃꯊꯃꯣꯏꯗꯗꯤ ꯀꯞꯂꯤꯕꯅꯤ. ꯑꯗꯨꯒ ꯁꯪꯕꯥꯅꯕꯤꯁꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯌꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ ꯉꯥꯡꯅꯒꯗꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛ ꯇꯧꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯀꯤ ꯁꯨꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯇꯃꯛ ꯇꯧꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯒ ꯃꯄꯨꯟꯁꯤ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ꯫